Chahi kunmari ki Matungda Ahanba oina handak ki National Games asida Saruk Yariba Manipur ki Nupagi hockey team Ahanba match da Madhya Pradesh ka draw Takhre. Punna practice touminnabagi khudongchaba leikhidaba asina aphaba performance piba ngamkhidabani. Matung tarakpa match shing maipaknaba kanna hotnaduna medal ama lounaba hotnagani haina Manipur ki Nupagi hockey team ki Captain Olympian Kangujam Chinglensana phongdorakli. Hauzik Uttarakhanda Chathariba Kuntranipan Suba National Games asige Manipur gi Nupagi hockey team gi campaign ngasi hongdokre. Team asige Ahanba match da ngasi Madhya Pradesh ka lambatong nakhi. Match aduda Manipur na Ahanba quarter da yamna lakchana sanaduna goal 2-0 da mangzil thakhi. Adubu sanaroi sengi marakta coordination watpa maramna maipakpa yaba match adu goal 3-3 da draw chatkhi. Match aduda Manipur gi sanaroi Laishram Dipuna goal ani amadi Telem Priyo Bratana goal ama chankhi. Chahi kunmari gi Matungda National Games asida Ahanba oina Saruk yaba phangba amade ngasigi match asigi matangda palladuna Manipur gi Nupagi hockey team gi captaincy oiriba Olympian Kangujam Chinglensana amade Olympian ke quarterset na hai kumja lising amaga chamapan marifutra mapan gi matungda Manipur gi hockey team na National Games ta yawba phangba asi apianba po e National Games asi leibak asigi oinadi yamna maru oiba games amani Manipur gi nupa hockey team asida Yariba sanaroi sing ase tongan ba maram singna amata oina punna practice touminnabagi tanja fanglakte ngasi punna sanaba fangba asina ahanbani lemhori ba match khudingmak final match ni haina logduna sanaduna maipaknaba hotnagani haina makoi anina phongdokhi Manipur ki after 1999 da koi Manipur da national game ta game dodi mutum da national game jawo phangjawani han oina aduga national game je important jam oi haridi khwai gi akoi gi India gi oina di Olympic company all India gi oina state ko dimang loina participate tawni sida aduga as a Olympian oina aiga ko thajit ka Olympian afani gatani aduga akoi gi si sanabaji angang goi je akoi di practice phangakre hai si maramdi kharamna apalamda thabak toba kharamna hantaki hockey dalik ta yawruba angang kharama adagi kharamna yumda practice tarpa team amata oina practice tawbaje phangakre adunga sina ahan bani akoina match si direct oina practice ki tapta ahan boina match sanare haitare aduga national game se yam harawu phawi kuiribai tungda khoi Manipur se national game participate tawba phangbaje aduga mathangi lakadaba game je khoi adum kanaba adum focus tawge haitare hantak hujik sanariba team mani ji jo khoi pool gini sigi match yengaga khoi team punna khanaraga coaches lo ka khanaraga khoi kanaba mathangda moina improve oinaba khanani haitare Cooking ngai na matam kuibai tung da qualify ko ni ado performance ngasi gi harga di experience su ka wat pa ngang ido as by the future da improve tor ga game da kai da lang na ba final lo do tunga ko improvement du maru process to nya maru adum match way aring mangak ta ne ibdi qualify national game qualify national da ki tor lak panina match ano pom bu de duna final Punjab Karnataka aring mangak ta ne maduna match ko final dong na bai chanani mati budi draw chale ka basu ya bane experience kitang wala ngang ge dun improve tam laga process to kem da kai da lak dun maru Match aduga mari lenana Manipur Olympic Association Moagi Media Committee gi chairman and ibungo chobina hai Manipur na koirabagi tungda National Games ta yawba phangba asi apianba po e masigi credit sanaroi seng amadi coach shingda piri malemgi tongan ba championship kaya da saruk yaruraba sanaroi segna Manipur gi medal purakpa haibasi sanaroi sengi pandam amani handak ki National Games asida Manipur gi nupa amadi nupi gi hockey team na saruk yaba phangba asina Manipur gi horakli ba hockey sanaroi sengda achauba inwat ama piri haina mahakna makha takhi urgi sanaroi singi oinadi achauba achievement hama aduga khogi phase mayam sida karma mongda develop torogi habisigi mami amatai nupagi amadi nupigi pulap qualify tarokpa hojiki amna competitive oiba hockey masana asida Manipur dagi qualify oiba haibase credit sanaroi sing amadi magi takpiri ba tambiba mayam asida koine pijai masigi makha tarakon thin makha tarakpada su hockey haiba masana ase Manipur is one of the most talented oiba aduga internationally recognized oba player mayam ju Olympian mayam ju Takhre Asian Games ta Commonwealth ta aduga Olympic su phanam yaugre World Cup su yaugre adubu laibuk phabadi masigi pangthoiba handak chahi je pangthoiba Uttarakhand gi 39 subada pangthoiba hockey masana sida Manipur gi nupi masa amadi
ꯅꯨꯄꯥꯒꯤ ꯄꯨꯂꯞ ꯌꯥꯎꯔꯛꯄ ꯍꯥꯏꯕꯁꯦ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏ ꯑꯣꯏꯕ ꯇꯥꯡꯀꯛ ꯑꯃꯅꯤ ꯍꯥꯏꯅ ꯊꯝꯖꯩ ꯄꯟꯕ ꯌꯥꯕꯗꯤ ꯉꯁꯤꯗꯒꯤ ꯊꯥ ꯑꯁꯤꯒꯤ 12 ꯐꯥꯎꯕ ꯎꯠꯇꯔꯈꯟꯗꯒꯤ ꯍꯔꯤꯗ꯭ꯋꯥꯔꯗ ꯂꯩꯕ ꯚꯟꯗꯅꯥ ꯀꯇꯥꯔꯤꯌꯥ ꯍꯣꯀꯤ ꯁ꯭ꯇꯦꯗꯤꯌꯝꯗ ꯆꯠꯊꯒꯗꯕ ꯅꯦꯁꯅꯦꯜ ꯒꯦꯝꯁ ꯑꯁꯤꯒꯤ ꯍꯣꯀꯤ ꯃꯁꯥꯟꯅꯒꯤ ꯀꯝꯄꯤꯇꯤꯁꯟ ꯑꯁꯤꯗ ꯃꯅꯤꯄꯨꯔꯅ ꯄꯨꯜ ꯑꯦꯗ ओडिशा कर्नाटका पंजाब अमदी मध्य प्रदेश का पुल अमतदा पुन्ना तामिनरी पुल बी दना हरियाणा उत्तर प्रदेश तमिलनाडु महाराष्ट्र अमदी उत्तराखंड तामिनरी मणिपुर की मथंगी मैच था असगी तरुकी नुमित युंबा मतुंग पुंग 12 मिनट 35 दा पंजाब का लंबा तौनगनी हाइरी